Manipuri Literature the focus tawzarakpa program asida yengbiriba pumnamakna fazana lengsin bidana akoigi social media da soidana share tawbiyu akoy mayam yengminnasi akoy mayam khangminnasi ngasi gi show sida akoy masi magi mitki operation tawraba matungda yauda basi yamna nungaite aduna aina last week tasu imasi phone da yaubani ngasi su ima yaubi da bayate face oina thoktragasu haidana imasu phone da hujik yaubiri ima busu ahanba maktada khurumjari ai hangna su tinbiri ba lai guru sing ahlaman sing isa sing inau sing ipwa sing isu sing punamaku kwam Kangjau tara lo nazaraga KHURUMJARI bhakti kachari KHURUMJARI aina technically check tawringai sida ima kamain tawbiri haibadu amtang akhoi myamda paudambi ai si adum wakhanda di mafam di kasu hongba laitraga su wakhandi akhoi olak pagi matungina adum change tawe hajaba tare ahanba da aina khwai dagi waruraga su nungaiba mikup ama haiba taraga di aigi right side ai si sungu uraktaba si more than 2 years hajaba tare ado aina kanamta da icachingda su haidokte moina yamna thawai waki nena aduga matamna poraktana matamgi lairembina pubiraktana ai mid operation nahan 19 August tawre aduga mathangi Thursday ta ai mid hangdoi nongalakpada test ama tawi moina ngarangi tawgiba kainodu akhoi operation du ubra udabra ina tawbakanda adudadi aigi mise hangdoktri kumjallaga laibani ado hospital du da hangdokanda hanagidu oiramdaba aina mayeka paba thoglapasida ingonda khangnung nungaiba makhak pokhibado adumain tawraga hujikse aina uramdabadagi aidi namabudi uraga su khara nungaitabade adum pokhiba adubu hujik pura clear oina di urakanda ingonda thokpa yadaba nungaitaba khara leirisina aigi tha ama su moina su paba khotpa su yadabagi leire aduga hena phanabagi ni precaution doctor na pirakpagi matung ina aduga doctor unabagi matamse ai moigi appointment ama lei adu unarba matungda aigi se len sigi chanaba power ama anok ama hapa aba matungda di ai se paba di khara khayar kadauba male aduna anok tu yaudabani hanagi anok tugi power du di chanadabanina ingonda kokumba khara langkhatpa khokatpanina ai thudongna hapte dagumba sungaina phone gumba da kana gumba mana ai bunung sibi da nai cha singna ka tawbirakpa kai dawba du lokhatke haiba matam du da di aina kitang kausalaga yengaga konta raga mai tawba adugi khara difficulties laiba du di aigi improvement du la abanina ai thudongna kaino oide aigi nungaiba paba matam du karam kanda yorakani haibagi anxiety ama so ngonda adum lay adugu thangja sida aigi vocal sikhaktang yaw basi engonda yamna nungaiba ama pokse aduga loina na ngasi sida aina aigi chanupi da Monica da finding the voice ki sida aina hangbasi yam ahlaitana hangbaso khoisi phangnade adubu aina thangja gi si karmaina program tawre kolle haidana khoigi susom nakanda university ki laibiriba now Professor Aruna dagi Laija akoi lairiba punamak sina cooperation si karam haina paga dagi haiba khorangba duga khangningbado aduna maram oidana ngarang si nahan si yamna unexpected ni ingonda di ngasi paga dori si akoi isa Gambhini Tripura ge ai ginna nahan amal kaino bidai kang leibaki bidai na ma lanthok chakre chanupi sina iba chaireng se magi style ni chaireng ba kabi singse magi style se aina pukning da amuk nainaba matamda ichanupi ngasi paga dori ba Gambhini gi writing style si adu atai sum chalak pase hek parampura dagi
Nilkantadagi adagi Somorendro Ojang Antane Butambirapa adu Lakidraba ko moina thanamba kharapam chawbana kamalna anga halna thanamba writing mathang lakpa sidagi anauba writer haitare ko kabi singsina piraiba moi thamoi nungi presentation se angakpada ingondadi nungaiba pleasure mathang amata manade mogi expression si kana mana magi lamdamgi nungsibagi maramda ibirakpa yawi kana mana leipaki maramda ibirakpa yawi kana mana masagi ningba kaiba ningba thungba sensingba mayam ama express e adum tawrakpa asmain tawtana tawba sida ngasigi cha Gambhini ga ai chan nupi Monica ga mabani lamba tawramaga cha Gambhini na iba saireng si translate English ta tawba sina cha nupi Monica na para kanda cha nupi Gambhini na mu magi original Manipuri gidong pagani tabada ingonda yamna nungaiba mapoi aina mamangda ibe masigi yamna di pajagre mathang atopa kabising Manipurda duga mapangi wadi macadagi adagi loinabak khara tas tawgiba singduda aina ikui dibada aina ikugi isa Gambhini gi si pabada yamna nungaiba magi kuigi kaino yamna reality sida mana focus tawrakanda magi nunggi wakalon phongdokpa se ingonda yamna nungaiba nungsiba naina ningba poi adunga chisu naina birakani me haina khali aduna aina ama khaktang ko tawjage aina nahamuki pa ki jabani aina kanglei pa ki bidai hese masi amuk thengna ruba kanda masidi kanglei pa ga de khoi Manipur sina kamai bidai toino na adomda satkhra kanda aina ahanba magida amuk pa gi haina ninghiba saireng Saysida Yasang Banang Hallo, the Tang Zatkiba Mikupta left ID like Napi Oigani, Hibagi Siding, Uncle in a Kangat Leva. Siding see Param Dre Pabadi, Adubune, Port Uncle Tedito Jageko. My Siam Pajaba, Luhonga have a say, Minai Kanbanate, Ipuro Bagi Sangaida, Mo Egi Lenga Pigi Adikar, Havasda, Mana Siding, Simanung the Pumiba, Magi Wakalon Mayamse. Masi Angakpada Pajaba, Aduna. Luhongba haibasi minai khanba nate haise akoi nupi singse luhongaba matungda yam so many akoi chanabi mayam amsu akoi mamangda su khara nainagre chak asu adu pijai ada pijai na singba degi akoi se kaino luhongra kanda yamna tragedy oigibasu yawi aduga comedy oina pangnu nungaina lagibasu yawi adubu luhongba haibasi minai khanba nate ka ke nupi sina si tawdaba yaroi nupi sina adu tawdoni ka haiba so many akoi jana role do madaidu da mana adugi tastuda tawraga ipuroi bagi sangai da mau aigi di lengakpi gi adhikar ni ka haise mayam na di lengakpi haise da akoi kaino makhan gani saireng chu paru rakanda lengakpi ama oiba haibadi satita dharma dugi chap chaba gun tarukse leira-kanda akoi nupi singsina mibu nungsiba mibu semba mibu kaino oiba adugumba gi reality gi kaino ama magi nungsida chelaga magi asengba wafamse haidokpa ngamba chama sida magi saireng sida adugumba ni haina aigi isa Gambhini bu ngasi padringagi mamang sida aigi phangba aingondagi phangjaba experience khara miyamda aina share tawjari punamak ngasi isa anigi saireng amana English ta translate tawrakanda English ta padoribani amana Manipuri da padoribani masi akoi punamak taminarasi haibasi thamjaraga punamaku KHURUMJARI loina ita ani busu mangon pijari yamna nungai akoigi imana face da yaudragasu khonjen da yaubibasi aigidamakta di yamna nungai jai aduga yengbiriba pumnamaknasu imagidamata yamna thuna phanabagidamata adai phone tawbirakpa message tawbirakpa like khoirambiba adugidamakta yamna Thagtchari yamna nungsiba akoigi imong manungdawna akoigi community book club sida nungsiba sina chinsindana imagidamata hangbirakpagi yamna aingonda nungaijaba imanasu yamna haraujaba masi gidamakta hanna Thagtchari KHURUMJARI
Imana so haibikre ngasigi akoigi book club ki show asi poet haina kauzarage ayaknadi cheche haina kauzare mingoina panjarabada Sorokhaibam Gambhini Tripura da huzik laibiriba poet asigi poem Thagtchari aduga poem singsi imana hana akoi panbikre kanglaipak bidai pabikre aduga huzik imana muk panbikiba saireng amasi gi quote se torakpada luhongba haibasi minai khanba nate haibasi tabada amukasu ai huzik imana haibikiba poem adu tajaningi aduna imana hayeng phabira akanda phasana mitsina larikumba paba nungairaba matangduda amuk pabinaba ai request tawjari yamna nungairamgadaba mali ngasigi oinadi aihakna akoigi Library of Manipur si samkatcharakpada akoi thuna launch tawjaragani October da launch tawgena akoi kanna honajari masida poem English da translate tawba poem singsi aihakna thigatcharakpani imana maitelonda Labor Manipuri Literature sida focus tawraga aina translated work poem amadi book novel adagi wareng oibeyai masi aina thijanjarapani masidaisda sum aina nungaina fun way da poem si learn tawnabagi damakta cycle thawra kanda aina sum poem se thiba haujarapani masida poem ahum Ije Gambhini na aina imana akoigi show tawkhrakanta kanglaipaki bidai adu tawraba matungda aina request tawjabada harau na iche na poem ahum si thabirakpada aina pajakibani paraba matungda muk aisina akoise thabak ama tawrakanda dam idea se mathang adum lakpadu masi paraba matungda aina muk masi author masamak na muk paragadi magi original maitailon da ibasi paradi phajagani na muk aina muk iche da muk request tawjare aduna request tawra matungda iche na yamna harau na muk video se thabirakpani aduna ngasigi program si akoina literature da natana akoigi miyoiba amana akoi mayam si punna collaborate tawraga thabak tawminaba akoi sakhang maikhanna naba natragasu yamna nungsiba simaina chingchalakpasi aigidamaktadi yamna haraujai aduna ichebu ahanba maktada khurumjari akoiga collaborate taw bibagi damakta poem asi lanthoktrngaida akoigi poet Sorokhaibam Gambhini gi maramda ayak magi biodata kitang share tawjarake Sorokhaibam Gambhini aihakna panjakre mahak huzik Tripura da laibiri apokpagi mingna malaikidre Sura Chandra Singha adagi imagi mingna Mala Sinha duga huzik si Tripura University campus da laibibani educational qualifications sina MA in Sanskrit and COVID in Hindi aduga warden oina PG Women's Hostel Tripura University da laibibani aduga sahitya gi lamda lairik phongbikre published work da hanglakanu wahang adu a collection of poem in Manipuri with Bengali version 2001 da phongbikibani Subramar Nirbachito Choto Galpo, a collection of short stories in Bengali, the Supungbire 2005. Bidai Kanglaipak Bidai, a collection of poems in Manipuri with Bengali version 2007. Masigi si ako'y finding the voice da nainajakre. Tarang o Akash, a poetry anthology of young Manipuri poets in Bengali, 2010. Yachang Banang Halo, ngasi ako'y na masigi poem si Thagtchari, a collection of poem in Manipuri, 2018. The poem bikibani. Mamang the position oina the bikibas na poet, masamak si poet,
translator and social worker oina leibibani aduna mana social worker oina su leibasina magi poem magi work sida reflect tawi akoigi social status socially leiriba si mangwanda pau badu gimamitai haina khanjai executive member of Manipuri Sahitya Parishad Tripura, member of Advisory Committee for Development of Manipuri Language, Government of Tripura, life member of the Cultural Forum Manipur. Haina magi position lebiri duga mamangda position kaya su tawbikre khara khangatjarabada associate editor of Bhinomukh Bengali Literary Journal 2015 to 2018 the Taubirambani treasurer of Mohana a women's association of Tripura University 2014 daina 18 bhau Taubirami executive member of Naharol Sahitya Premi Phurup Kamalpur Dhalai Tripura 1996 daina 1998 bhau Taubirami member of all Tripura Manipuri Student Association 1996 daina 2006 2003 bhau news correspondent of Sahityagi Pau Imphal Manipur 2005 daina 2008 bhau Taubirami Publicity Secretary of International Manipuri Association, Tripura branch for the period 1996 to 2001. Sumaina hanasu position kaya paibirami award su kaya pangbire award khara lokhatjage mingpak moina panjarabada Moirangthem Leihau Tembi Ningsing Mana 2008 given by Manipuri Sahitya Parishad Tripura. Moirangthem Ongbi Hemabati Literary Award Gold Medal 2008 given by Manipuri Sahitya Parishad Assam. Kamini Kumar Gold Medal 2010 given by Manipuri Sahitya Parishad Imphal. Yankhom Prabhabati Memorial Award 2017 given by Manipuri Literary Society Assam. Aduga koigi collaborative work kaya dasu contribute to bikre Dancing Earth edited by Robin S. Ngangom and Yanfam Singnong Kirik Penguin Book 2009 Anthology of Contemporary Poetry from the Northeast. Indian Literature Sahitya Academy. Indian Literature Sahitya Academy na pungba 2002-2005. Tasu contribute to bikre Rustling Breeze, an international anthology of poem edited by Purandar Patgiri, September 2007. Oxford Anthology of Writings from Northeast India, Poetry and Essays, edited by Tilotama Misra, Oxford University Press. Sumaina tawdana yamna contribution collaborative work publication dasu yamna tawbikre aduga National Poet Meet and Workshop New Delhi da pangthokpa dasu participate tawbiki. Sumaina akoina akoigi ngasigi poem cover tawjagadawriba poet Sorokhaibam Gambhini gi maramda khara share tawjaraba matungda akoina ngasaidagi akoi mayam ngaiminaba masamakna poet masamakna recite tawbiba poem asi ayhak pukhatjarake akoi mayam taminasi yengminasi mayam na tarakanda kari phaubi haibadu soidana comment tawbirau aduga akoi magi poem si Manipuri Maitailon gisi loirakanda translated version English ta ayhang na pasabadu ay na muk share tawjaki.
ꯈꯨꯗꯤꯡꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯄꯥꯊꯣꯛꯆꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯇꯔꯪ ꯆꯠꯈꯤꯕ ꯃꯤꯀꯨꯞꯇ ꯑꯩꯈꯣꯏ ꯈꯪꯍꯧꯗ꯭ꯔꯦ ꯁꯨꯃꯥꯡ ꯃꯇꯣꯟꯒꯤ ꯅꯤꯝ ꯄꯥꯝꯕꯤꯗꯨꯅ ꯇꯞꯅ ꯇꯞꯅ ꯁꯩꯖꯥꯛ ꯑꯣꯟꯈꯤꯕ ꯈꯥꯃꯦꯟ ꯄꯥꯝꯕꯤꯅꯤ ꯈꯟꯗꯨꯅ ꯏꯁꯤꯡ ꯆꯥꯏꯖꯕ ꯄꯥꯝꯕꯤꯗꯨꯅ ꯇꯞꯅ ꯇꯞꯅ ꯂꯝ ꯈꯥꯃꯦꯟ ꯑꯣꯟꯈꯤꯕ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯄꯣꯟꯗ ꯌꯣꯛꯆꯕ ꯀꯣꯀꯤꯜꯗꯨꯅ ꯅꯣꯡꯃ ꯀ꯭ꯋꯥꯛ ꯑꯣꯟꯗꯨꯅ ꯄꯥꯏꯈꯤꯕ ꯌꯨꯝꯗ ꯂꯣꯏꯖꯕ ꯀꯣꯀꯤꯜꯗꯨꯅ ꯅꯣꯡꯃ ꯇꯣꯛꯄ ꯑꯣꯟꯈꯤꯕ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯈꯪꯍꯧꯗ꯭ꯔꯦ ꯁꯨꯃꯥꯡ ꯃꯇꯣꯟꯒꯤ ꯎꯇꯣꯟꯗ ꯊꯣꯛꯂꯝꯕ ꯊꯥꯖꯅ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯂꯤꯛꯂꯤ ꯃꯆꯦꯠ ꯑꯣꯟꯈꯤꯕ ꯋꯥꯈꯜꯒꯤ ꯂꯩꯇꯪꯒꯥꯏ ꯃꯆꯦꯠ ꯑꯃ ꯈꯪꯍꯧꯗꯅ ꯊꯥꯁꯤ ꯑꯍꯤꯡꯒꯤ ꯑꯃꯝꯕꯗ ꯂꯨꯞꯈꯤꯕ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯂꯣꯏꯖꯔꯦ Ichena masana izaba tarang chatkhiba mikup amada asi pabiraba loiraba matungda masigi translated version si at an unmindful moment translate taubirakpana Tayenjam Bijoy Kumar Singh masi huziki pathokpi khiba maitai lor poem tarang chatkhiba mikup amada haibadugi translation ni at an unmindful moment. We had failed to notice the neem tree growing in our courtyard, gradually turning into sijak, a pseudo-neem tree. The plant we had been watering, thinking it to be a brinjal, gradually turning into wild eggplant. We had completely failed to notice. We had failed to notice the cuckoo we kept in a cage as pet one day turned into crow and flew away. The tame cat we kept in our house one day turned into wild cat. We had completely failed to notice. We had failed to notice the moon shining above the top of the tree in our courtyard. One day suddenly turned into a piece of glass. A clot of thought had suddenly sunk into the darkness of new moon night. We had completely failed to notice. Makatarakpada poem second poem amuk lanthokjage akoigi poet Sorokhaibam Gambhini masamakna recite taubiraga akoida share taubirakpa. ꯈꯨꯗꯤꯡꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯄꯥꯊꯣꯛꯆꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯨꯡ ꯑꯣꯜꯂꯕ ꯃꯪꯂꯥꯟ ꯅꯨꯡ ꯑꯣꯜꯂꯕ ꯃꯪꯂꯥꯟ ꯑꯃ ꯈꯨ ꯇꯨꯝꯄꯛ ꯇꯥꯗꯨꯅ ꯐꯝꯂꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯒꯤ ꯐꯛꯂꯥꯡꯗ ꯉꯥꯊꯗꯨꯅ ꯀꯦꯂꯛꯂꯤ ꯑꯇꯤꯌꯥꯗꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃꯇꯪ ꯃꯇꯝꯒꯤ ꯈꯖꯥꯏꯗ ꯃꯍꯥꯀꯥꯜꯕꯨ ꯃꯣꯟ ꯑꯣꯏꯅ ꯈꯥꯡꯗꯨꯅ ꯑꯁꯨꯝ ꯇꯨꯝꯊꯈꯤ ꯑꯩꯈꯣꯏ ꯃꯤꯀꯞ ꯊꯣꯛꯂꯤ ꯑꯃꯨꯛꯁꯨ ꯇꯨꯝꯊꯩ ꯅꯨꯡ ꯑꯣꯜꯂꯕ ꯃꯪꯂꯥꯟꯗꯨꯗꯤ ꯈꯨ ꯇꯨꯝꯄꯛ ꯇꯥꯗꯨꯅ ꯐꯝꯂꯤ ꯑꯗꯨꯃꯛ ꯐꯝꯂꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯒꯤ ꯐꯛꯂꯥꯡꯗ ꯉꯥꯊꯗꯨꯅ ꯂꯣꯏꯖꯔꯦ ꯈꯨꯔꯨꯝꯖꯔꯤ Hꯧꯖꯤꯛ ꯂꯥꯟꯊꯣꯛꯆꯈ꯭ꯔꯦ ꯌꯥꯝꯅ ꯐꯖꯔꯕ poem ꯑꯁꯤꯒꯤ translation asi ayak amuk share taujarake. Dream turn into stone. Sorokhaibam Gambhini na ibibani originally huzik maitelonda tabikre. Aduga masigi poem si translated by Tayenjam Bijoy Kumar Singh. Dream turned into stone. A dream turned into stone is sitting
with its hand around knees, leaning against the hillside wall. A drop of tears is falling down from the sky on the cheek of time, resting on the pillow of Mahakal, the greatest time of death. We had fallen asleep, slowly awoke again, only to fall asleep again. The dream turned into stone, is still sitting, with its hand around knees, still sitting, leaning against the hillside wall. Translated by Tayanjam Vijay Kumar Singh. Mathangda lanthokjage ahum suba aduga aroiba point masigi show sigi damakta. khudingmakpu khurumjari pathokjagadawriba sharing ashigi maming yajangba nang hallo hanjin khi numitna nambunbi chingchepki marumda tarang malangda hai humli hanuraba khungnanggi jata marashing haurakphamga shamji khainaraba pumchai chairaba nongdumgum maikei shalai khangdri aigi langtaknaraba pukning malim leimai da leiri haujikshu nungshagi maisha ngali nongjabina atiya thungna malim leimai shida maru hunba loidri aidi yachangba nang hallo cheklashin hanjin naraktri haujikshu mahum ponjinda pukning makalamna shaishak tamjarido cheklashingna shakhang maikhang nadriba hayingi khalluba leitana manglan kaya na mitsin khangli pamilgi uyon nungda yachangba nang hallo numitki maisha leiri haujikshu malim leimagi mathanungda urokshingna manglangi masada tungduna paikrabada ngamkhai wangmada kupshin khigani nangna malim leimagi maithong mayagi amuba phijangna mangkhigani mangal atiya amashung malimgi hakchangdagi aigi mityengi loilamda yachangba nangi leite khongdapham yetum matonda pakpa uphul marik ama phauba yachangba nang hallo mapung phadri aigi nong magi shintha ichagi ishugi damak hunbaloidri pamlogi lobukta shana phaugi marushing loijare amukshahanna khurumjari. Mayam ichegi video si thadok pada love yang thabira I thank you so much amtang thabira khubi puthopiro as aina puthora kanda kanam thagalaktre amta khubi mayam amta puthopira kamta thagat pira o ichena thagat pira I love writer masamakna sumaina poem si pabi basi amna akoigi precious oiba footage ni haina ai thamjage aduga masina ahanba oina akoina try tawjabani ado masi yamna nungai bama phawbani na mathang tarakpadasu ayakna pajaba English translated oiba poems se masigi writer si Thagtchara kanda akoina writer si the request auraka magi khonjenduna video se lohora kanda akoina akoigi library si da thambasi amna kano oigane na editions yamna phajagani na khanjabadagi nungaiba masu oire aduna ichena hambada yabirakpagi trend si set tawbire aduna writer mayam dasu ayakna request tawjagani aduga tabiragadi adomna su soidana hen akoigi Manipuri Literature ki footage si hena thangkatmina si haibasi amung singjari aduga poem si ayang na jik 13 dang pabdang ngairi aduna 101 poem si aina
initial target oina thamjabani aduna initial target oina thamjabasi hujik 13 dangairi aduna yengbiri pa pumna makna su mateng pangbiyu aduga hena aihakna khangdabadu aingonda mateng pangbira kanda khangan bira u English ta translate tawba pot singsi aingonda ye honbira u haina nijari hujiki poem ase English ta muk aihak pathok charake Return, O Evening by Sorokhaibam Gambhini, translated by Robin S. Ngango. The sun returned to the shade of the hunchback slope. The old banyan's knotted roots are swaying in the empty wind. Like a scattered lump of rain separated from its origin, my restless mind has lost all bearings. The sun's heat still lies on the earth's surface. Mussed clouds glow all across the sky. I haven't finished sowing on the earth's surface. Return, O evening. Birds haven't returned even now to their cradling nest. Carefree birds are learning tunes without a thought for an unacquainted tomorrow. Many dreams are sitting up all night inside a tree's hardwood. Return, return, O evening. The sun's heat still lies inside majestic Mother Earth's lap. When egrets flew away, perch on branches of dreams. Ah, beyond the horizon, you will cover Mother Earth's face with a black curtain of illusion. Light will vanish from the body of earth and sky. Nowhere can you take a step, O evening, at my eyesight skyline, not even a grain of dust which sticks to a needle's tip. Return, O evening. My day's task has not been completed. I haven't finished sowing for my children and grandchildren in the Zoom field the seeds of golden rice. Tangasida translated version asi pathokjaba loizare akoigi writer poet masamakna thibirakanda poem ahum asi original poem thabirakpagidamakta ichebu hanna Thagtchari tungkoinasu akoi collaborate tominaraga in literature gi world asi rich oihan minnasi adomna ibirakpa akoina promote tawjaba aduga tabiriba namangnasu adomgi work asi akoi meyam na panningdana pagadabagi ngaizaduna leizari aduna adomna mateng pangbiyu aduga poet ama oina adomgi work si pabiragadi yamna akoigi maman leiraba footage ohewgani haina khanjai ayakna poem singsi sum thijanjarakpa kanda akoigi ahan laman ibirambasi moigi footage yengninga kanda photo bawba yamna tangna phangba aduna akoina future gi hai jabatare akoina archive tawbasigi thought ta akoina audio video gi footage si thamjaning bagi wakhanlon ni aduga Manipuri da pa thorakpasi tarakanda English da pa babudi Manipuri gi sine yamna phajai adumna di oiraga akoina Manipur gi literature si mapan gi mi da introduce tawge hairabadi English translation si amna maru oiba ama oiba aduna akoigi translation da paibirakpa aiba sing akoina sigi oina ming oina panjarabada tayanjam Bijoy Kumar Singh amadi Robin S. Ngango hanna Thagtchari yamna phajaraba poem ase English ta amok handokpi rakanda akoigi national international viewers singna Manipur ki wakhanlon Manipur author amana kamaina khali haibasi khangbagi opportunity pibibagi matang asida akoigi comment khara lokhachage yengbiriba pumna magnasu kari khanbi
ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡ ꯑꯗꯨ ꯇꯥꯕꯤꯕꯗ any comment feedback share ꯇꯧꯕꯤꯔꯛꯎ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ poemꯁꯤ ꯄꯥꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ dream turn into stone ꯍꯥꯏꯕꯁꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯕ ꯀꯥꯟꯗ ꯏꯆꯦꯅ ꯏꯕꯗꯗꯤ ꯀꯔꯤ ꯈꯜꯂꯒ ꯏꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯍꯥꯛꯅ ꯁꯣꯏꯗꯅ ꯅꯣꯡꯃ ꯑꯩꯈꯣꯏ ꯂꯥꯏꯚ ꯁꯣ ꯑꯃ ꯇꯧꯃꯤꯟꯅꯕꯗ ꯈꯪꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯅ ꯃꯁꯤ ꯄꯥꯕꯗꯗꯤ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯈꯜꯂꯒ ꯗ꯭ꯔꯤꯝꯁꯦ ꯈꯜꯂꯀꯥꯟꯗ ꯑꯦꯛꯁꯟꯁꯦ ꯂꯧꯈꯠꯇ꯭ꯔꯒꯗꯤ ꯅꯨꯡꯉꯣꯟꯕꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯃꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯑꯩꯅ ꯍꯥꯏ ꯑꯆꯤꯚꯔꯒꯤ ꯑꯩꯈꯣꯏ ꯋꯔꯛꯁꯣꯞ ꯇꯧꯖꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯒꯣꯜꯁ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯤꯝꯁꯤ ꯈꯜꯂꯀꯥꯟꯗ ꯀꯩꯝꯇ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯁꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯟ ꯇꯧꯔꯒꯗꯤ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯒꯣꯜꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯔꯛꯄꯁꯤꯗ ꯃꯁꯤꯒꯤ ꯄꯣꯏꯟꯠꯁꯦ ꯁꯠ ꯂꯥꯎꯅ ꯂꯥꯛꯄꯁꯤꯗ ꯌꯥꯝꯅ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯗ꯭ꯔꯤꯝ ꯇꯔꯟ ꯏꯟꯇꯨ ꯁ꯭ꯇꯣꯟ ꯑꯗꯨꯒ ꯌꯥꯝ ꯐꯖꯅ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯤꯁꯨ ꯏꯕꯤꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠ ꯀ꯭ꯋꯦꯁꯟꯁ ꯊꯥꯕꯤꯔꯛꯎ ꯑꯩꯍꯥꯛ ꯑꯃꯨꯛꯇꯪ ꯂꯧꯈꯠꯆꯒꯦ ꯉꯥꯉꯣꯝ ꯀꯥꯟꯇ ꯂꯨꯋꯥꯡꯅ ꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯃꯦꯗꯝꯕꯨ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯂꯦꯅꯤꯟꯁꯨ ꯌꯦꯡꯕꯤꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔ ꯃꯁꯥꯃꯛꯁꯨ ꯌꯦꯡꯕꯤꯔꯤ ꯁꯣꯔꯣꯈꯥꯏꯕꯝ ꯒꯝꯚꯤꯅꯤꯅ ꯏꯕꯤꯔꯛꯏ ꯏꯃꯥꯒꯤ ꯈꯣꯟ ꯇꯥꯕ ꯐꯪꯖꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯌꯥꯝꯅ ꯊꯨꯅ ꯑꯣꯟ ꯁ꯭ꯀ꯭ꯔꯤꯟꯗ ꯎꯖꯅꯤꯡꯉꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯌꯥꯎꯗꯕꯗꯒꯤ ꯑꯩꯅ ꯍꯣꯁ ꯇꯧꯖꯕꯁꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯌꯥꯝꯅ ꯌꯦꯡꯉꯤꯁꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯣꯁ ꯇꯧꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯑꯝꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯏꯃꯥꯒꯤ ꯁꯛꯇꯝꯁꯤ ꯑꯩꯈꯣꯏꯅ ꯏꯟ ꯕꯤꯇ꯭ꯋꯤꯟ ꯐꯦꯁꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯂꯨꯋꯥꯡ ꯉꯥꯉꯣꯝꯅ ꯍꯥꯏ ꯏꯆꯦ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯁꯣꯔꯣꯈꯥꯏꯕꯝ ꯒꯝꯚꯤꯅꯤ ꯑꯏꯕꯤꯅ ꯏꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯀꯦꯟꯀꯥꯞ ꯄꯨꯈ꯭ꯔꯝꯕꯝꯅ ꯏꯃꯥ and ꯆꯦ ꯃꯣꯅꯤꯀꯥꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤ ꯅꯦꯁꯤꯁꯨ ꯌꯦꯡꯕꯤꯔꯤ watching from Ahaluk Imphal East ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯁꯣꯔꯣꯈꯥꯏꯕꯝ ꯒꯝꯚꯤꯅꯤꯅ ꯏꯕꯤꯔꯛꯏ lots of thanks ꯃꯣꯅꯤꯀꯥ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯦꯁꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯎꯅꯁꯤ ꯎꯅꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯤ ꯃꯥꯏꯕꯝ ꯕꯅꯦಶ್ವರಿ ꯗꯦꯕꯤ ꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯕꯤꯅꯤ ꯌꯥꯝ ꯀꯨꯏꯔꯦ ꯎꯗꯕ miss you ꯂꯩꯇꯣꯡꯕꯝ ꯏꯕꯨꯡꯉꯣ ꯃꯆꯥꯅ ꯏꯕꯤꯔꯛꯏ watching from Sega Road Imphal ꯈꯨꯔꯨꯝꯖꯔꯤ ꯇꯥꯃꯣ ꯃꯈꯥ ꯇꯥꯅ ꯏꯕꯤꯔꯛꯏ ꯅꯤꯡꯊꯤꯖꯕ ꯁꯩꯔꯦꯡꯁꯤꯡ ꯇꯥꯕ ꯐꯪꯖꯕꯤꯔꯤꯕ ꯍꯣꯁ ꯑꯃꯁꯨꯡ ꯑꯏꯕꯤꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯗꯨꯒ ꯇꯥꯃꯣꯒꯤꯁꯨ ꯁꯩꯔꯦꯡ ꯌꯥꯝ ꯐꯖꯕ ꯑꯗꯨ ꯏꯪꯂꯤꯁꯇ ꯍꯟꯇꯣꯛꯄ ꯂꯩꯔꯒꯗꯤ ꯁꯣꯏꯗꯅ ꯑꯩꯅ ꯑꯩꯒꯤ 101 ꯁꯤꯔꯤꯁꯇꯨꯗ ꯑꯩ ꯄꯥꯖꯅꯤꯡꯉꯤ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯕꯤꯁ꯭ꯋꯖꯤꯠ ꯁꯤꯟꯍꯥꯅ ꯏꯕꯤꯔꯛꯏ watching with family from Tripura ꯌꯥꯝ ꯅꯨꯡꯁꯤ ꯄꯨꯟꯅ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯖꯒꯦ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ ꯁꯣꯔꯣꯈꯥꯏꯕꯝ ꯒꯝꯚꯤꯅꯤꯅ ꯏꯕꯤꯔꯛꯏ ꯂꯦꯅꯤꯟ ꯂꯥꯏꯁ꯭ꯔꯝꯅ ꯏꯕꯤꯔꯛꯏ ꯏꯆꯦ ꯒꯝꯚꯤꯅꯤꯒꯤ ꯁꯩꯔꯦꯡ ꯇꯥꯖꯕ ꯐꯪꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯂꯦꯅꯤꯟꯁꯨ ꯁꯤꯗ ꯌꯥꯎꯕꯤꯕꯒꯤꯗꯃꯛꯇ ꯂꯦꯅꯤꯟꯒꯤꯁꯨ ꯑꯩꯍꯥꯛꯅ ꯃꯩꯇꯩꯂꯣꯟꯒꯤ ꯄꯣꯏꯝ ꯏꯃꯥꯅ ꯁꯦꯌꯔ ꯇꯧꯕꯤꯕꯗꯤ ꯇꯥꯖꯈ꯭ꯔꯦ ꯑꯗꯨꯒ ꯏꯪꯂꯤꯁꯇ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕ ꯂꯩꯔꯒꯗꯤ ꯉꯁꯥꯏ ꯁꯦꯌꯔ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯎ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯀꯟꯅ ꯊꯤꯒꯠꯆꯔꯤ ꯀꯔꯝꯕ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯂꯩ ꯍꯥꯏꯕꯁꯦ ꯄꯣꯏꯝꯗ ꯐꯥꯔꯁ ꯑꯣꯐ ꯑꯣꯜ ꯍꯧꯖꯤꯛ ꯑꯩꯅ ꯄꯣꯏꯝꯗ ꯐꯣꯀꯁ ꯇꯧꯖꯕ
Sorokhaibam Gambhini na ibirai mangda laiba miyoi budi sak ukidaba mina hena uningbagi haina ibirai lagi makata na ibirai sure. Oh, it's tamogi poem. I ngaijari. I have thanks for inviting me. Hai na ibirai. Adudi ay nga handaki weekend gi cycling chatpada nangnaba amtang thabiro tamona. Ay huzik poem ikhatana lairabani. Masi hairaga ngasigi program asi loisinjarage akoigi yingpiriba pumnamak pu cheksinna leibiu zuziksi akoigi covid ki hangtok nare akoi sidati hangtok nare tuka mask upaga akoi mayam si keno angang singi school kaba hore in person da aduga akoigi office pudi work from home di tawraga akoi sekhaga adum office da lakpa khotpagi hongnare aduna akoi mayam chection minasi aduga ngasigi oinadi aihak isamaki akoi painting event ama laibani aigi yam nangaiba mana painting ahum ama akoigi local art show ama akoigi long weekend ne akoigi se masida khanbira kanda adu the aina social media da su share tawzakibani madugi painting gi event adu ngasi hayeng hangchit ahum namit humni si tawgadaba aduga ai soidana share tawzarake aduga painting singsi aina yamna nungaina nungsina yekjabani aduga painting si akoina laibira kanda masidagi lakpa funds ina akoigi finding the voice ki project aduga akoina adum giving back to society covid ki matangda akoina covid ki da adum funding se pijaki aduga hujik anaubada akoina covid ki si loiraba matungda akoi Manipur da aina Widows of Manipur gi series ama aina moigi wari si khanga kanda moigi maramda book ama ige haina interview series ama tawbasida moina awaba moigi angangsing semakpada wabagi masi khangba ubasi urakanda hujik aina anaubada angangsing gi paisa kitang magi larik tambada education da assist tawba ngamnabagi damakta adom da muthadagi haina khali aduna adomna akoigi painting asi aigi painting asi pambiragadi soidana lobiyu support lobiyu aduga painting si original oina akoina thabasi hujik manipurta ngamdabagi aina canvas print kharadi adum thazakre masida amna puchen chawdana akoigi viewers singna hapiraki ngasai akoigi mayamna nungsibidana adum hapirakpasina muk akoina matam dugi support tawbada hapjabani nesi nirmala rajkumari su yengbiri nesina su aigi art ama lobi madu akoina covid ki da akoina hapjagre dumain tawdana yamna nungsiba akoigi community asi samkat minasi haina ai haizaraga ngasigi di program asi loisinjarage moirang them nagendra rimstagi yengbiri khurumjari nandita Sinha watching from Mumbai, enjoying a lot. Thank you, Haina Ibirai. So nice. Ananta Singhana, nice session. Haina Ibirai. Thagtchari Monica Bu, Haina Ibirai. Che Gambhinina. Tamo Loitong Bam Ibungo Machana Ibirai. Stay safe. Happily with children. God bless you always, Haina Ibirai. Yamna last ki comment blessing si na akoigi program asi loisinjarage akoi program bu support tawbiram kuting magpu Thagtchari aduga akoina Library of Manipur haibasi sagat minasi sagat pasi aina just technologically kena tawjabani masida akoigi team ahan laman akoigi advisor adagi writer singna si aina larik thabirakpa message tawbirakpa yamna icham chamba akoigi yamna nungsiba mayam sina punsan biba haitara du masigi journey si aigi damaktadi yamna
It's a very spiritual one. So thank you so much, and have a good weekend. Okay. And then namatangi Saturday the Shoydana mo naminesi kurumjari.